Manipur, Nagaland, Arunachal Pradesh yauna tangai fadana delimitation Touba Yaroi Haina Supreme Court na haikiba wafamgi matangda Janata Dal United Manipur State Unit ki Vice President Sanjoy Ahanthemna wafam phongdorakli video gi khuthangda thadorakpa amada Sanjoy Ahanthemna state asida karigumba delimitation Touba tarabadi chatna kanglon kaina yumthangnaba leibak Myanmar amadi Bangladesh tagi lamdam asida changsilakraba mitop sing amasung Kumja lising ama chamapan yankhai mathoi gi matungda lamdam asida lakiba mitop pumnamak masak khangdokpa ngamnaba 1951 da base year oiduna NRC mapung fana chatna hanba mathau tai madugi matung mitop khandoktuna state asige electoral roll da lana yausalamliba mitop singbo electoral roll dagi maming kakthatpa mathau tai state assembly na ningtham mifamda chunaba amadi matam chana law semhoba bill pass tawhoba loinana mathau taba thabak sing paikhat hoba mathau tai natrabadi Manipur da aranwa mawongda mitop miyan sing yauhallaga lana delimitation Touba Yaroi Haina Meeyam Hupna delimitation gi mayokta lepkadabani natragadi lana tawshinkhiba delimitation na pirakadaba China chaithengna lamdam asigi tumgi khunaina ningam haudaba awaba kaya mayok na hogani haina phongdorakli Myanmar ki Chin state tagi mangriba population masing se chawra mi lakh kun manga ro ne masi ekoi Manipur Mizoram masi dei sida ayam ba changsin gi Assam da khar changsil lam bayai Mizoram ki di amarom da changsil laiba illegal immigrants sing adu fadana record to hoye changsil laiba mi se kanano kayano karai da thamgani habichi makoi akang na ba rule am gi makha da towe adu koi Manipur gi di madu su to hodre I ho ba unguarded oiba border area sida changsil aka na ngasi Manipur da mi masing kayam changi ge bage habese chap chana official oina sarkar gi maikai degi sumadu record tawraga sukni habese khangba ngamhodre adu oiba tardi sahi kullum asida Manipur da makoi se mi lak lak ta changsin gi habese ekoina ikhang khangna ba pot amani aduna makoi singa se ekoina matam chana marik chumne na si tawrkanda mi top sing masak khanga kanda adugi matungda mitop singje khandokpa loiraba matungda bawda Manipur dadi original native people singi right mapa mapuna thamamba madu daidu da international customary law da indigenous people singi phangpam thokpa hak singi matangda akhang hei expert singna khana naina bire haraga madona kandu da tawraga delimitation se tawdaba yadaba leiraga su sumaina tawnana ba lakadoriba khoigi vidhan sabha ningtham mifam sidasu masi chap chana warep lauraga vidhan sabha na madigi chap chaba law ama ek ama pass tawhorkanda parliament da thadana ekhogi lamdam masigi yellow proof singi tungi edugumba punsi kalhongna na bohona ba mathau tai